Ngarang nungdawiram phongkiba pandamgi pauchedagi maruoiba pau khara khangatjaraga miyamda khulol tamjage lam maming onthokpa yadanaba amadi exam da aramba pambeisijinaba thingnaba bill yaona assembly na bill taru pass tawkhre. Tarakanithoi suba Manipur Legislative Assembly ki manga suba section gi ngasi phangkiba marini suba numiki mifamda lam maming onthokpa yadanaba amadi exam da aramba pambeisijinaba thingnaba bill yaona bill taru house na pass tawkhre. Pass taukraba bilsing adudi the Manipur Names of Process Bill 2024, the Manipur Goods and Services Tax 6th Amendment Bill, Manipur Fiscal Responsibility and Budget Management 5th Amendment Bill, the Manipur Municipalities 11th Amendment Bill, the Manipur Levy Laws Bill 2024 amadi, the Manipur Prevalence of Malpractices in High School Living Certificate and Higher Secondary Examination Bill 2024 ni mapu pandaba lamdam amagi mawongda lam natraga mafam amobu thoningba maming thonjilakliba asi thingnaba di Manipur Names of Process Bill 2024 asi lengana kupna khanaraba matungda pukhalakpani haina Land Resource ki thaupu puriba Chief Minister Perena phongdokhre mahakna makha taraduna lamdam asigi puwari puikai khumnaba utpa amadi thamlamliba pukaising asi ngaksinuna thamba haibasi ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯏꯊꯧꯗꯥꯡꯅꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯋꯥꯅ ꯁꯦꯝꯂꯒ ꯑꯃꯗꯤ ꯉꯥꯛꯇꯨꯅ ꯂꯥꯛꯄ ꯄꯨꯀꯩꯁꯤꯡ ꯃꯇꯝꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯃꯥꯡꯍꯟꯗꯨꯅ ꯂꯥꯛꯂꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯛꯂꯕ ꯃꯐꯝ ꯀꯌꯥꯕꯨ ꯑꯅꯧꯕ ꯃꯃꯤꯡ ꯀꯌꯥ ꯊꯣꯟꯖꯤꯟꯗꯨꯅ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯀꯌꯥ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄꯗꯒꯤ ꯀꯦꯕꯤꯅꯦꯠꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯕꯤꯜ ꯑꯁꯤ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯕꯤꯜ ꯑꯁꯤ ꯆꯠꯅꯕ ꯍꯧꯕꯗꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯃꯤꯡ ꯃꯊꯥ ꯊꯣꯟꯖꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤꯌꯥꯝꯅ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯁꯤꯡꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯅꯤ ꯕꯤꯔꯦꯟ MSME ꯌꯥꯎꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯤꯕ ꯃꯤꯌꯥꯝꯗ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯊꯤꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯆꯠꯊꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟ MLA ꯁꯨꯔꯖꯀꯨꯃꯥꯔ ꯎꯀ꯭ꯔꯥꯝꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯀꯌꯥ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯒ ꯂꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟ MLA ꯁꯨꯔꯖꯀꯨꯃꯥꯔꯅ ꯍꯪꯂꯛꯄ ꯑꯇꯣꯞꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯍꯥꯏ RBIꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯁꯤꯡꯗ ꯂꯣꯟꯒꯤ ꯁꯦꯟꯐꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯗꯣꯏ ꯂꯧꯕꯗ ꯀꯣꯝꯊꯣꯛꯄꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯟ ꯂꯧꯔꯨꯕꯁꯤꯡꯒꯤ ꯁꯦꯟꯗꯣꯏ ꯂꯧꯗꯅꯕ ꯃꯃꯥꯡꯗ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯀꯣꯝꯊꯣꯛꯄ ꯑꯁꯤ ꯃꯈꯥ ꯁꯥꯡꯊꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ ꯂꯣꯏꯅꯅ ꯂꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯩꯍꯟꯅꯕ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯂꯨꯄꯥ 80,000ꯗꯒꯤꯅ ꯂꯥꯈ ꯐꯥꯎꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯂꯣꯟ ꯑꯣꯏꯅ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯉꯁꯤ MLA ꯁꯨꯔꯖꯀꯨꯃꯥꯔꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯃꯔꯝ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯤꯕ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁ꯭ꯄꯤꯀꯔꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯎꯁꯀꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯑꯃꯔꯣꯝꯗ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯄꯤꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯤꯈꯤꯕꯅꯤ ꯃꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯂꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯕꯦꯁꯤꯛ ꯄꯦ ꯈꯛꯇꯃꯛ ꯄꯤꯔꯒ ꯑꯦꯂꯥꯋꯦꯟꯁ ꯀꯣꯟꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯇꯣꯉꯥ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯁꯦꯡꯗꯣꯛꯈꯤ ꯂꯝꯕꯤꯗ ꯁꯦꯜ ꯈꯥꯏꯔꯒ ꯂꯥꯟ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯝꯕꯤꯗ ꯂꯝꯖꯥꯎꯗ ꯁꯦꯜ ꯈꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ 0 ꯑꯋꯥꯔꯒꯤ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯑꯦꯁꯤꯒꯤ MLA ꯔꯥꯃꯨꯏꯕꯥꯅ ꯄꯨꯈꯠꯂꯛꯈꯤꯕ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯦꯜ ꯈꯥꯏꯕꯗꯒꯤ ꯒꯥꯔꯤꯁꯤꯡ ꯆꯦꯟꯕ ꯂꯦꯞꯂꯦ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ CMꯅ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟꯒꯤ ꯃꯇꯝꯗ ꯃꯣꯁꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯊꯝꯈꯤꯕꯒ ꯏꯔꯣꯏꯅꯅ MLA ꯔꯥꯃꯨꯏꯕꯥꯅ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯤꯖꯤꯟꯅꯅꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯂꯩꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯅꯧꯅ ꯑꯃꯨꯛ ꯀ꯭ꯋꯤꯛ ꯔꯤꯑꯦꯛꯁꯟ ꯐꯥꯏꯟꯗꯤꯡ ꯚꯦꯍꯤꯀꯜ 10 ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ 8ꯇꯤ ꯏꯝꯐꯥꯜꯗ ꯌꯧꯔꯛꯈ꯭ꯔꯦ
ꯃꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯊꯧ ꯇꯥꯕꯗ ꯈꯨꯗꯣꯡꯆꯥꯔꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯠꯇꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯎꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯐꯝ ꯃꯤꯄꯨꯟ ꯇꯧꯅꯤꯡꯗꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯐꯝ ꯃꯤꯄꯨꯟ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯂꯩꯉꯥꯛ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯃꯤꯑꯣꯏ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟꯗꯒꯤ ꯍꯧꯖꯤꯛꯅ ꯁꯃꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 65ꯔꯣꯝ ꯁꯨꯔꯦ꯫ ꯃꯃꯤꯡꯅ ꯈꯪꯉꯦꯝꯕꯝ ꯃꯅꯤ ꯃꯩꯇꯩ ꯀꯧꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯇꯥꯔꯕꯗꯤ ꯃꯁꯥ ꯈꯔ ꯐꯠꯇꯕꯁꯤꯡꯒꯤ ꯇꯨꯝꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯥꯏꯗꯦꯝ ꯏꯕꯣꯍꯜ ꯀꯧꯕ ꯏꯟꯃꯦꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯉꯥꯛꯅ ꯄꯤꯕ ꯃꯣꯝꯄꯥꯛ ꯂꯩꯄꯥꯛꯇ ꯊꯥꯔꯒ ꯇꯨꯝꯕꯗ ꯍꯥꯟꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯥꯛꯄꯁꯤꯡꯁꯨ ꯃꯁꯥ ꯁꯣꯛꯆꯤꯜꯂꯦ꯫ ꯀꯥ ꯃꯆꯥ ꯃꯆꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯍꯜꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯃꯅꯝ ꯅꯝꯊꯤꯕ, ꯄꯣꯊꯥꯐꯝ ꯂꯩꯇꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯍꯜꯂꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯡꯗꯒꯤ ꯔꯥꯏꯁ꯭ꯔꯝ ꯔꯣꯍꯤꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯣꯀꯣꯟꯗ ꯑꯣꯛ ꯂꯣꯏꯕꯒꯨꯝ ꯅꯣꯡꯃꯒꯤ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯄꯤꯔꯒ ꯆꯥꯅꯤꯡꯕ ꯆꯥꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯅ ꯊꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯟꯃꯦꯠꯁꯤꯡꯅ ꯅꯥꯇꯩ ꯆꯥꯗꯕ ꯏꯍꯧ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯥꯃꯨꯔꯧ ꯁꯂꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯂꯥꯝ ꯔꯥꯃꯥꯅꯟꯗ ꯑꯃꯗꯤ ꯁꯂꯥꯝ ꯏꯕꯣꯍꯟꯕꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯌꯨꯝꯒꯤ ꯂꯣꯟꯅꯕꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯄꯣꯈꯥꯏꯍꯧꯗꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃꯒ ꯑꯃꯨꯛ ꯂꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯈꯥꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯂꯥꯝ ꯔꯥꯃꯥꯅꯟꯗꯒꯤ ꯌꯨꯝꯒꯤ ꯒꯦꯠꯀꯤ ꯁꯔꯨꯛꯇ ꯑꯃꯥꯡ ꯑꯇꯥ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ LG ꯃꯣꯇꯣꯔꯁꯀꯤ ꯄ꯭ꯔꯣꯚꯥꯏꯗꯔꯁꯨ ꯑꯣꯏꯔꯤꯕ ꯁꯂꯥꯝ ꯏꯕꯣꯍꯟꯕꯤꯒꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯇ ꯀꯦꯁ ꯑꯃ ꯔꯤꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗꯕꯅ ꯃꯤꯌꯥꯝꯕꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ꯫ UAL ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯕ ꯅꯠꯇꯅ ꯈꯨꯟꯅꯥꯏꯔꯣꯜ ꯑꯃꯗꯤ ꯁꯤꯟꯃꯤꯠꯂꯣꯟꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ꯫ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ ꯍꯥꯏꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯐꯣꯡꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯔꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯔꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯆꯤꯡ ꯀꯨꯀꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯗꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯄꯤꯔꯛꯂꯤ꯫ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯗ꯭ꯔꯒ ꯃꯀꯣꯜ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯕꯇ ꯅꯠꯇꯅ ꯅꯍꯥ ꯀꯌꯥꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯍꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯁꯨ ꯂꯧꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯁꯨ ꯂꯧꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯁꯤꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯂꯣꯏꯅꯅ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ MLA ꯀꯦ ꯂꯩꯆꯤꯌꯣ ꯀꯥꯏꯁꯤꯡꯅ ꯄꯨꯈꯠꯂꯛꯈꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯍꯥꯎꯁꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯏꯍꯨꯜ ꯈꯪꯅ ꯄꯥꯁ ꯇꯧꯈꯤꯕ ꯑꯁꯤꯃꯛ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯋꯥꯐꯝ ꯈꯟꯅꯔꯤꯉꯩꯗ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁ MLAꯁꯤꯡꯅ ꯍꯥꯎꯁꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯥꯎꯁꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏ ꯀꯃꯥꯟꯗꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯋꯥꯐꯝ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯇ ꯈꯟꯅꯔꯛꯄ ꯃꯇꯝꯗ
ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫